Akasban Imphal, Wahengbam Rajesh na pau pajari, ahanbada maruiba pau. Technopol Police amasung nipum doisuba Assam Rifles na moredegi lupa koti sa mga henbegi drug fare. BJP ki National Spokesperson Sambit Patra na hari, Imphal jiribam lambi ningtina sengat pana Manipur bu hena sakot hangani. Manipur ngasi COVID positive oiba miyoi amata sikide positive oibagi chang sada amadasmik ani oiki. Kendra Sports Mantri Anurag Thakur na hari Manipur Sports University sagaliba asi atubo tabda loisilagani amasung Nagaland Mantri Mandal na hojik chathariba Hornbill Festival gi thabak thoram lepnaba amadi apaspa lokthoknaba Bharat Sarkar da taksin ba haina warep laukre. Laibag asina COVID vaccine dose koti cham yangkai yauna kapnaba honari ai cherek asida anoba corona variant sing thorakle haribasina amukasu nungnangba pohole phibam asida aikhoina tabiriba miyam da hek yaba makai atuba matamda vaccine dose su na kapthok pinaba amasung atopa miyoi sing vaccine kapada mateng pangbinaba apil tokjari License asdigi ngakthoknaba achamba thong ahum asi inbiu face mask upiu putaruki social distancing tambiu mai mit amadi khutsa seng na hamdokpiu COVID-19 ga mari lenaba i pauk singidamak national helpline number sing 011-239-78046 amasung 1075 ta aduga Manipuri helpline number 0385-2411-668 amasung 1800-345-3818 ta phone tawiu Housing mapung oiba pau Technopol District Police amasung nipum doisuba Assam Rifles na ngamkai sahar morebu drug free oiba mapam ama oinaba thabak lawkhaningai cherekta Manipur da ain yadaba drug fabagi khwaidagi chawba thokdoksingi manungda ngarang apunba kangbu asina moredegi lupa koti sangma henbegi drug faki Technopol Jilagi SPTIS Bikramjit Singh na topa cherol amadhai aina yadaba polom sing ngangkai wangmadagi pusilakpa thingnaba sarkar na khongthang kya lokatli ngarang moregi Sunrise Ground mayada miyoi amana gari masada bag ama puraga thorpa thenaki miyoi adu khamdana check tawbada achoba box kungi manungda sapon case 13 da haplamba heroin powder ni chingnaba polom sing phagat pangamki pharaba miyoi adu Myanmar gi khampatagi ni hari Makha tarakpada security ki apun kangbu asna yum amada thi humagi thabak chathabda drug sing phagat kibani phagalaba polom sing adudi kilogram 53 gram chamani pura mathoi rongi heroin powder amasung methamphetamine kilogram 153 gram 313 romni heroin powder adu antarjati ki kaithel lupa koti 195 rongi oigani aduga methamphetamine adugi mamalna lupa koti 3 rong oigani hairi masigi matangda paudam ama Mamangda amukta hakidribagi mongda ngarang yar amadi Technopol Police ki combined team na yamlaba drug phabangam ki sorakna international market ta lupa koti sangwa romgi oigani haina thajanari polam singa dodi heroin powder ni singnaba soft case lising ahum ga samapan nakai taruk arumba keji yangkai mari 0.141 aduga methamphetamine ni singnaba packet samang yangkai ni thoi sorakna arumba keji samang yangkai mari dasmit 314 ni Myanmar na military gi rule toki badagi India gi border paringda Assam Rifle amadi Technopol Police na mikup na hum singna ngak shenduna leiringai tanja amadi matam kharigi mangdagi Myanmar romdagi drug pusilaklaga moreda godown tawi haibigi information leiringai ga loina yum khara surveillance tawduna thamlingai tanja asida ngarangi asowa truck asi phabangam kibani thaba adu yargi CO amadi Technopol SP gi miyeng makhada Major Bharat amadi Inspector Sanjeev Manipur Police na aplisingki Akashwani Imphal gi pawgi damak moredi lesang tem project domite BJP ki National Spokesperson amasung Manipur ki incharge oiba Dr. Sambit Patra na hari Kendra ki Highways Matin Nitin Gadkari na Imphal jiribam pathoknabagi damak lupa koti sangwa taret kaithorkiba asi achamba nate mathang sahida pangthokkadraba Vidhan Sabha mikhalga mari lenana BJP Manipur ki manifesto semnabagi damak doctor amadi health workers singi mot lobaga mari lenana Imphal pangthokpa thoram amada Sambit Patra na hai Manipur ki oina yengluragadi Imphal jiribam lambi asi yamna maruoiba lambi amani lambi asi Manipur ki transport ki yanglen saruni amasung Rises ki sakot lambi da sauna mateng oigani manghai matamamada Bharat asi atay laibak singna karem napam oirami adumoy namak laibak kaya na hunduna ngangjarabasu Bharat na aset pa phirep amaga loinana nongchup laibak singda Bharat na karitoba ngambagi haibadu ulakli Corona gi matam da Bharat na vaccine ani putoktuna laisat asibu laksin na bakkan na honaki sokholaban nongchup laibak singna asiguma thabak sing asingam kide masipunamak doctor singi mateng dagini
A doctor does not only think about the medicine fraternity, he is very vigilant about the general development of the state. He is very vigilant about the security of the country and security of the state. A doctor is very vigilant about the fact whether the state has good highways, whether the state has good development, because you are extremely well educated. You are specialists and super specialists. That's why your vision is something which is great deal contributive towards the vision of the state and the vision of the country. Mathang Saida Pangtokadra Manipur Bidhan Sabagi Mikalga Marilena, Imphal East Zilagi Manum de Labor, Rasnati Dolsing, Amasung Mediagi Muisingi Oba EVM, BBPET, Amadi Mikalga Marilena Atay Tabaxingi Matanga, training Amatasi Tarada Panchayat Baban, Imphal East Pangtokaduri. Padmasri Guru Ruben Mangsabaga Unaduna Wari Sanabagi Torum Ama Hayeng, Akasbani Imphal na, Kangla Amasung Sangai Senel Animakta Ayuk Pungtere Tabamatam da Sandok Sagani, Toramasi, Regional News Unit, All India Radio Imphal na Putopani, Paugi Marakta na Break Ama. Academy Session Listening Ani Kun Mathoi Kunithoi Gi Oina Ayush Coursing Haibadi BAMS Amadi BISMS Tamnabagi Damak Government Nominee Khanabagi Pambiba NEET UG 2021 Eligible Qualified Candidate Singdagi Counseling Gi Darkhas Kauri Akupamarol website www.ayushmanipur.gov.in dagi natraga office ki notice board gi khangbiba yagani haina Ayush ki director na khanghalakli Tabiri Pawsi Akasbani Imphal Digini. Manipur Hoki Bapung Kurmada COVID positive over Mio Amatasiki, Adumoinamak Mio Taratare Nauna COVID positive or Kibagaluna, positive over Apunamasing Lak Amalising Kurmanga Samri Taruk Sure. Nasigi in a positive or Bikisang Sada Amadasmik Anini, Hausi Power the license Asidagi Siba Apunamasing Lising Machamapan Marfumanga Sure. Hariba Matamasta Mio Kunipan, Naba Pakibagaluna, Naba Papa Apunamasing Lak Amalising Kulumdoi, Subna Marfudra Matoi Sure. Naba Papakisang Nasada Marfudranipan, Dasmik Amamangani, Hausik Eptic Case, Sahung Kuntra Lady. COVID-19 ki anoba variant Omicron thoraliba asigi yenglaga mapan laibak singdigi rise se lakpa mioi punamak numit nipani subada RT-PCR test togani haina rise gi director health services na hari mari leinaba staff singnasu makoi dugi sample thadringaida BRDL da mangjono na pau pigidabani hari Moirangtem Ibotombi Lakidabagi Kuntrelak Suban Ningsing Torongasi Hairok Polo Ground the Pangtokre. Moirangtem Ibotombi Charitable Trust na Sinduna Pangtukiba Thorom Other Saruk Yakiba Congress Legislative Party Lusingba Okram Ibobinahai. Ganatantra Satpa Singi Mapamda Hingsagi Mapam Lake. Miam na Hingsa the Tazdi, a Hingsa than a Hena Tazai Haibasi, Paratam Biba Matam Oide, Mahang Hai. Congress Party of Abdullah Sagi, Siguma or Lisa the Taja Province, Tanana Paratam Biori, Mount the Racing Riva, Hanamalai, Imagines in my Sina. I know in the Manipur, Puseda, so Param Tamila, the Koi, Kinsada, Koi Tajate, Horinsada, non violence, and Koi Tajay, I say, Param Tamila. RVI Imphal branch sing the Nomagaba field level financial literacy program amangasi Longmai Part 3 community hall the Pangtokre. Thoromadu RVI Amasung Punjab National Bank official sing Saruk Yaki. Relief Center for the Welfare of the Differently Able Person Manipur Tasigi Manga Digi Mapan Power Chatagadaba state level exhibition for persons with disabilities ki manungchana lemna line by kem amangasi Pangtokre. Sahi taruk tagi tarani pan phawi manung dilaiba miga mimana draba mahiroi singi numit nini chupna chatharakpa lemna laing by kem ngasi Moirang Blocky Diet Center de loisingkre Zonal Education Zone Office Zone 4 DPO Samagra Siksha Bishnupur amadi CMO Bishnupur na punna sinba kem aduda mahiroi samrom na laingki Manipur haukiba numit kharani asda nong leptana chubadigi miyangi mahuksagi punchida chauna apan batho an batanatana ingbagi chang nongmagi hengalagli Jiribam jila dasu haukiba matam khara asda nong leptana chubadigi labukta hauriba phau kya mang tahale mahuksana Jiribam da December tha asi laurok tha oibna matam masda nong chuba haibasi laubagi sinpham oiba lomi singi ondi achoba chaitheng ama oire khawba Haugaluraba Pauka, Labuxing the Matamchana, Lokapangam Hogdabadi, Paktakana, Shortpadigi, Pauxing Marktapagi, Pibam the Lady, Heidi. Azadika Amrit Mosoka Marilena, Swaras, Ederate 75, Bharat Struggle for Self-Food, Haibasiki Matanga Nomagi over lecture program Ama, DM Community College, the Pangtokre, Taurmaduda Prasna Pravagi, National Convener Sri Jain Nandakumar, Na Hiramasigi Matanga, Wanganki.
National Sports University maming onbagi matangda ngasi Youth Affairs and Sports Mantri Letpau Hakipna Sababati oidana mahaki office chamber da mifam ama pangtokre. Mifam maduda Konsakul Area Joint Action Committee ga kupna khanaraba matung National Sports University bu National Sports University Konsakul Harauk haina maming onbagi matangda aroiba warep ama launaba yanaki. Adumoinamag thasigi tarau humdoida Manipur Secretary ki conference hall da stakeholders singa punna phaminarba matungda aroiba warep laugani hari. Maragasida Konsakul Area Joint Action Committee na kauramba total shutdown matam kaktana yaitokre. Kendra ki Youth Affairs amasung Sports Mantri Anurag Thakur na hari Manipur Sports University sagali basi atuba matam da loisilagani. Lok Sabha da wahang amagi pakum da mantri na hai COVID-19 laiset laibadigi University asi sagatpada thengtabani atuba matam da loiragani mahang hai Mission Olympic Cell na haitoi singthoiraba athlete sing khangatuna apaba makalgi training pi bagi thabak chathari. कुछ दिन पहले मिशन ओलंपिक कमेटी का गठन कर दिया है। जहां तक नेशनल स्पोर्ट्स यूनिवर्सिटी की बात है 550 करोड़ रुपए की लागत से वहां बनाने के लिए नींव पत्थर भी रखा। इम्फाल में ये नेशनल स्पोर्ट्स यूनिवर्सिटी बनने जा रही है और कोविड के कारण जो पिछले कुछ दिनों में कमी आई है आप देखेंगे इसमें प्रगति बहुत तेजी से होगी। Kendra ki Youth Affairs amasung Sports ki Raja Mantri Nisip Pramanik na hai Laiba gasi ki sana khonabagi infrastructure Raja Sarkar ga khusam naraga hena fogana na bahona bahai basi Sarkar asigi tangai fadaba tabak ni Lok Sabha da wahangi pa kumpiru duna mantri na hai hauzik lairiba sports infrastructure ki matangda Raja Singh na akupa warol pikhalang na ba Kendra na pautak pikre Manghai Laiba gasi ki sanaroi lising ani chamapan humpu mga da thagi oina lupa lising tara sel gi tengbang piri Mantri na hai Sarkar asina sana khonabagi lamda lakholagliba khongthang asina handakta pangthokkiba Tokyo Olympics amasung Paralympics ta takaman kaya lawbang ngamlakkibani. Akashbani Imphal gi pau tabiri. Nagaland ki Mantri Mandal na Raijadu hauzik chathariba Hornbill Festival lising ani kunmatho gi thabak thorom punamak lepnaba warep laukre. Mantri Mandal gi mifam aduna afaspa laukthoknaba Bharat Sarkar da recommend to wahaina su warep lauki. Amaromda Nagaland da Army Paramilitary Commando singna laloba singi mathakta Operation Sathabani haiba thokdokta misam kaya sikiba adugi matangda report piraknaba National Human Rights Commission na Kendra amasung Nagaland Sarkar da notice pikre. Commission na Kendra gi Defense Secretary, Home Secretary, Chief Secretary amasung DGP Nagaland da notice adu thakibani. Madugi akupa record seultor ki manung da piraknaba su commission na khangan ki. National Human Rights Commission na Nagaland ki Monjila da Army Paramilitary Commando singna micham tongma gari amada nongmai kapsin duna miyoi kaya laikhidaba adugi matangda media report yumfam oiraga su moto case lokhatkibani. Pradhan Mantri Narendra Modi na ngasi Uttar Pradesh ki Gorakhpur da lupa koti lising tara lomchang na paikhatpa achowa sakhot thorangi project ahum miyam da kathokre. Pradhan Mantri na AIMS ICMR ki Regional Center ki anoba building amasung sahi kuntra hena tingjiluraba fertilizer plant sangaki. Thoramdra wangang bada Pradhan Mantri na hai mahaki sarkar na urea har lana sinaba thingnaba khongthang kya lokotle. Laibag asida urea puthokpada atma nirbhar oinaba honabada ngasi sangariba fertilizer plant asina maruiba thokdang lawgani. Pradhan Mantri na hai ngasi gi thoram masina anoba Bharat ama oihanba haibasi oithoktaningai leite haibadugi chapchaba kudamni. Mang hai laibag asigi miyam na English singani tara marida laibag asibu seba taunaba kudong chaba pibiki. Matamadu laibag asida urea marang kaina leramde sarkar asina miyangi awatpa asi koknaba khongthang kaya lokhotki ngasi sangariba project sing asi lamdam asigi miyam thabak pibada chauna mateng oirgani. Ningsing bayai fertilizer plant amasung AIMS ki project asi sanaba Pradhan Mantri na English singani tara tarukta jatra hunkibani aduga ICMR sanaba sahi ongi mamangda Kendra gi Haksal Mantri amasung Mukhya Mantri na jatra hunkibani. Kendra ki Rural Development Mantri Giriraj Singh na hairi Pradhan Mantri Gram Sadak Yojana gi ahum suba phase lising ani kun mga da loisilagani. Lok Sabha da ngasi wahangi matamda Mantri na hai ahum suba phase asida Kaithel Hospital amasung school singda line sa pa yanaba honabada thoithoba miyeng thamli. Ahanba phase da connectivity hengadanba amasung ani suba tangakta khungangi labising phagathanbada miyeng thamki. Loisilapda COVID-19 dagi ngakthoknaba COVID vaccine kapthokpa face mask upa putaruk laman leiba khutsa amadi maimit taru taran thambaiba achamba thongsing asi ngangna chapinaba amuka na ningsingjari aroibada maroiba pau Technopa Police amasung nifum doisuba Assam Rifles na more dagi lupa koti sa mga henbagi drug fare BJP ki National Spokesperson Sambit Patra na hari Imphal Jiriban lambi ningti na sengkat pa na Manipur bu hena sakot hangani Manipur na ngasi COVID positive oiba miyoy amata sikide positive oiba gisang sada amata dasmik ani oiki Kendra ki Sports Mantri Anurag Thakur na hari Manipur Sports University sagaliba si atuba matamda loisilagani amasung Nagaland ki Mantri Mandal na hauzik chathariba Hornbill Festival ki tabag thauram lep naba amadi apaspa lokthok naba Bharat Sarkar da takshin bahay na warep laukre Pau loisare
ꯄꯥꯎ